excitement amasung motivation haibase matam kharagi matungda down amuk ori faniyamna tagasu faniyamna motivation oiragasu akhoi ki manungda yauzari ba habit to madudo tawdaba yadaba dawna automatically adum lai akhoi ki habit se change tawada yamna wai adu bai khoina khangdawdi mai pakpa amasung mai thiba ani gi marakta khariba diwar se gi habit tuni masigi habit taret se akhoi ki life ta akhoi develop tawjakhiba taragadi akhoi ki punsi se mai pakpada kanamtana thingba ngamoi be proactive restaurant amada nupi amgi mathakta tin ama chongsilaklami adu ubadagi mana fring zonge adu mana kanthokpadagi adugi tindo atopa nupi amgi mathakta so chongkhre adu nupi duso mana tawba reaction du ka chap marna maso fring zonge adagi mana amo kanthokpadagi atopa waiter amagi sadi chongchangkhre adu basigi waiter sidi ngasai mana chongmudu maina chongdi duga tin sida yamunna yingi duga mana ko chen bado adu phajana observe tawi duga mauka yenga adugi tindo mana pairaga dustbin nung thap changkhre asagi nupi ani duna reactive ni duga waiter sina proactive ni reactive oiba misingdi masana responsible logi mohta atopada taisan nei habadi lamdam se phattaba taragasu government phattabanani officer na paisa chabanani lekai khun phattabanani mi phattabanani sumaina taisan nei atopada taisan na pham leitraba phawdasu masana masabu aise lebak thibani ai daw yadabani sumaina masana masabu taisan na jai oiriba punumak se control masana ama fo tawde habadi mase mai magi dawni mai magi marai bakni sumaina khalle magi wakhangi matungina laiba problem punumak se mapandagi changlakpani hena khalli tasengnamakti magi habit na asigi problem sing se pokthorapani habase sana khangjade madugi problem sing da aina karim pho tawba ngamjadraba sumaina khalli adu asigi opposite da proactive ki miyo singdi sagi emotional feeling punumak se sagi control da thamme magi life ki action punumaki 100% responsibility masana lawi magi life ta laiba attaba problem punumak to madugi do ingon ta taisannabagi mahota madudo kamaina solution tawni kamaina phagat kani habidom do kokha thai asmaina tawraga attaba situation mayam ama handle tawi matam pumbada aina solution tawba change tawwe aba potto aduda khaktang focus tawbiyo change tawba yaroidaba mafamda focus tawbigano mathangi habit sina begin with the in mind imagine tawse aise mi sifam amada salime na khansi asigi mi siribase atopa nate ai isani hena khanse sirega leiraba aisina aigi unaba laiba maruk mapang mari mata mayam se sida aise afaba mi ama ohine hingakhibani hena haiba ngamjaradra aina siraba matum sida mi naibu phattaba amadona sona hobagi mohta afaba amadona sona khiba pamgani mi mateng yang pangba mi problem sing solve toramba afamatang toramba singdo mi ni sona hobodo adu pamba ngaktani adu abataragadi aina ngasi hingei matam sida aina siro matungda mina afaba sona honanabagi thabak to tawrabra hai isana check tawjau mathang yebisina hojik aina khwaidagi hen important ori photo hana tawbiyo haibadadi ilai laiba adubu tawbadadi yamna lubu poni mi amana khanba hayengdagi aisi thabak sima tawragi hena khanba potse oiba ngamde aikoina thabak yamna chille hena khalibase aduk yamna thabak chinba sunatte hayengdagi khoina tawragi hena khaliba poto adudagi hena important oidaba pot cinema drama sana bu yingthogasu matam lenthoraga umhalai yak pothari me nai khoina Facebook ta changjang raga minute ani yengdau muhutta pung ani mangthokhiba mayam yawi songwe punsida kainama tawge hena kham targadi aigi life ki khwaidagi hena important ori poto hana tawbiyu madu loirabagi tungda lemhori matamdo
ꯑꯇꯣꯞꯄ ꯊꯕꯛꯁꯤꯡ ꯑꯣꯏꯅ ꯇꯧꯕꯤꯌꯨ꯫ ꯃꯊꯪꯗ ꯊꯤꯡꯛ ꯋꯤꯟ ꯋꯤꯟ꯫ ꯃꯁꯤꯒꯤ ꯔꯨꯜꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯒꯨꯝꯕ ꯑꯩꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯍꯤꯡꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯑꯣꯄꯣꯖꯤꯠꯇ ꯂꯩꯔꯤꯕ ꯕꯤꯖꯤꯅꯦꯁ ꯄꯥꯔꯠꯅꯔꯗꯣ ꯃꯥꯕꯨ ꯍꯥꯠꯄ ꯇꯥꯏ, ꯑꯗꯨ ꯅꯠꯇ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯍꯤꯡꯕ ꯉꯝꯃꯣꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ꯫ ꯍꯥꯏꯕꯗꯤ ꯑꯩ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯃꯤ ꯑꯃ ꯍꯩꯊꯨꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯅ ꯈꯜꯂꯤꯕ ꯃꯦꯟꯇꯥꯂꯤꯇꯤꯁꯦ ꯇꯁꯦꯡꯅꯃꯛ ꯂꯥꯜꯂꯤ꯫ ꯄꯨꯔꯥ ꯌꯨꯅꯤꯚꯔꯁꯁꯤꯗ ꯑꯁꯤꯒꯨꯝꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯃꯌꯥꯝ ꯑꯃ ꯂꯩ, ꯃꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯒꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯍꯦꯕꯤꯠꯁꯤꯒꯤ ꯃꯦꯟꯇꯥꯂꯤꯇꯤꯁꯦ ꯁꯤꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯗ ꯃꯇꯦꯡ ꯑꯣꯏꯔꯛꯀꯅꯤ꯫ ꯃꯊꯪꯒꯤ ꯍꯦꯕꯤꯠ, seek first to understand, then to be understood꯫ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯤꯠ ꯅꯥꯔꯦꯅ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯒ ꯑꯗꯨꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕ ꯆꯠꯁꯦ꯫ ꯑꯗꯨ ꯗꯣꯛꯇꯔꯁꯤꯅ ꯃꯥꯒꯤ ꯃꯤꯠꯁꯦ ꯐꯖꯅ ꯌꯦꯡꯕꯒꯤ ꯃꯍꯨꯠꯇ ꯃꯥꯅ ꯎꯞꯄꯝꯕ ꯁ꯭ꯄꯦꯛꯁꯦ ꯁꯤ ꯂꯧꯊꯣꯛꯑꯒ ꯁꯤ ꯎꯞꯄꯨ, ꯁꯤꯒꯤ ꯑꯅꯣꯛꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ, ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕꯅꯤ, ꯑꯩꯁꯨ ꯆꯍꯤ 5ꯗꯩ ꯁꯤꯖꯤꯟꯅꯔꯤꯕꯅꯤꯅ ꯄꯤꯔꯛꯑꯦꯅ ꯈꯟꯁꯤ꯫ ꯇꯁꯦꯡꯅꯃꯛꯁꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯁꯨꯃꯥꯏꯅꯃꯛ ꯇꯧꯏ꯫ ꯃꯥꯡꯗ ꯂꯦꯞꯄꯤꯕ ꯃꯤꯁꯤꯅ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯂꯣꯏꯅ ꯇꯥꯕꯤꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯈꯜꯂꯝꯕ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯃꯉꯣꯟꯗꯁꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯅꯕ ꯍꯣꯠꯅꯩ꯫ ꯑꯩꯈꯣꯏꯅ ꯈꯟꯒꯗꯕꯁꯦ ꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯅ ꯍꯥꯏꯔꯛꯏꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯄꯅꯣ ꯍꯥꯏꯕꯗꯣ ꯊꯤꯐꯝ ꯊꯣꯛꯏ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯤꯔꯛꯄ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯒꯤ ꯑꯩꯈꯣꯏꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯅꯅꯕꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯅꯅꯕ ꯍꯣꯠꯅꯁꯤ꯫ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯤꯔꯛꯏꯕ ꯃꯥꯅꯁꯨ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝꯁꯦ ꯃꯥꯅ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦ ꯍꯥꯏꯅ ꯈꯪꯒꯅꯤ꯫ ꯑꯁꯨꯃꯥꯏꯅ ꯖꯦꯅ꯭ꯌꯨꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤꯁꯦ ꯍꯤꯡꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯗꯒꯤ ꯔꯦꯁꯄꯦꯛ ꯐꯪꯕ ꯍꯧꯒꯅꯤ꯫ ꯅꯦꯛꯁ ꯍꯦꯕꯤꯠ, ꯁꯤꯅꯔꯖꯤ꯫ ꯄꯥꯔꯛ ꯑꯃꯗ ꯃꯤꯑꯣꯏ ꯑꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯍꯩꯅꯧ ꯍꯦꯛꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯩꯅꯧꯁꯦ ꯌꯥꯝꯅ ꯋꯥꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯩꯅꯧ ꯍꯦꯛꯄ ꯑꯃꯐꯥꯎ ꯉꯝꯗꯦ꯫ ꯃꯊꯪꯒꯤ ꯁ꯭ꯇꯦꯞꯇ ꯃꯈꯣꯏꯅꯤ ꯄꯨꯟꯁꯟꯅꯔꯦ, ꯑꯗꯨꯒ ꯑꯃꯒꯤ ꯁꯥꯒꯟꯗ ꯑꯃꯅ ꯀꯥꯔꯒ ꯍꯩꯅꯧ ꯂꯣꯏꯅ ꯍꯦꯛꯄ ꯉꯝꯈ꯭ꯔꯦ꯫ ꯑꯁꯨꯃꯥꯏꯅ ꯔꯤꯌꯦꯜ ꯂꯥꯏꯐꯇꯁꯨ ꯑꯩꯈꯣꯏ ꯑꯃꯒ ꯑꯃꯒ ꯄꯨꯟꯁꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇ ꯆꯥꯎꯈꯠꯃꯤꯟꯅꯅꯕꯒꯤ ꯐꯣꯔꯃꯨꯂꯥ ꯇꯥꯛꯏ꯫ ꯇꯁꯦꯡꯅꯃꯛ ꯃꯌꯥꯝꯅ ꯕꯤꯖꯤꯅꯦꯁꯇ ꯆꯥꯎꯈꯠꯄꯒꯤ ꯃꯔꯝꯁꯨ ꯑꯩꯈꯣꯏ ꯑꯃꯒ ꯑꯃꯒ ꯇꯤꯝ ꯁꯦꯝꯕꯅꯅꯤ꯫ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤ ꯃꯤꯁꯤꯡꯗꯤ ꯑꯃꯒ ꯑꯃꯒ ꯇꯥꯏꯞ ꯇꯧꯔꯒ ꯕꯤꯖꯤꯅꯦꯁ ꯇꯧꯕꯁꯦ ꯎꯕ ꯐꯪꯖꯗꯦ꯫ ꯇꯁꯦꯡꯅꯃꯛꯇꯤ ꯕꯤꯖꯤꯅꯦꯁ ꯍꯥꯏꯕꯁꯤ ꯇꯤꯝ ꯋꯥꯔꯛꯅꯤ꯫ ꯃꯁꯤꯒꯤ ꯐꯣꯔꯃꯨꯂꯥꯁꯦ ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯇꯧꯔꯤꯕ ꯕꯤꯖꯤꯅꯦꯁ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯕꯤꯖꯤꯅꯦꯁ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯉꯝꯃꯛꯀꯅꯤ꯫ ꯃꯊꯪꯒꯤ ꯍꯦꯕꯤꯠ, ꯁꯥꯔꯄꯟ ꯗ ꯁꯣ꯫ ꯅꯨꯄꯥ ꯑꯃꯅ ꯖꯪꯒꯜꯗ ꯎ ꯄꯥꯝꯕꯤ ꯑꯃ ꯀꯛꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯥꯅ ꯎꯁꯤ ꯀꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ, ꯂꯣꯏꯕꯁꯨ ꯅꯥꯏꯗ꯭ꯔꯦ꯫ ꯇꯟꯖꯥꯁꯤꯗ ꯁꯤꯡꯖꯪ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯦ, ꯑꯗꯨꯒ ꯃꯉꯣꯟꯗ ꯍꯥꯏꯔꯦ, ꯅꯪꯅ ꯎꯁꯤ ꯀꯛꯇ꯭ꯔꯤꯉꯩꯗ ꯅꯪꯒꯤ ꯍꯣꯔꯥꯏꯁꯦ ꯍꯥꯟꯅ ꯃꯌꯥ ꯍꯛꯎ꯫ ꯁꯤꯒꯤ ꯃꯌꯥꯁꯤ ꯍꯛꯅꯔꯗꯤ ꯑꯩꯒꯤ ꯃꯇꯝ ꯃꯌꯥꯝ ꯑꯃ ꯃꯥꯡꯈ꯭ꯔꯅꯤ꯫ ꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯂꯧꯏ꯫ ꯑꯩꯈꯣꯏꯒꯤ ꯅꯣꯂꯦꯖ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯒ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ ꯅꯣꯡꯃꯗ 30 ꯃꯤꯅꯠ ꯈꯛꯇꯪ ꯂꯥꯏꯔꯤꯛ ꯄꯥꯕ ꯅꯠꯇ꯭ꯔꯒ ꯀꯥꯟꯅꯕ ꯚꯤꯗꯤꯑꯣ ꯌꯦꯡꯕꯁꯦ ꯁꯤꯒꯤ ꯍꯦꯕꯤꯠꯁꯤ ꯑꯩꯈꯣꯏ ꯊꯝꯅꯤꯡꯗꯦ꯫ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯐꯅꯕꯒꯤꯗꯃꯛꯇ 30 ꯃꯤꯅꯠ ꯈꯛꯇꯪ ꯀꯥꯏꯊꯣꯛꯑꯒ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯁꯨ ꯑꯩꯈꯣই ꯄꯥꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯕ꯭ꯂꯦꯝ ꯇꯧꯏ, ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯏꯊꯤꯔꯤꯁꯤ ꯀꯩꯒꯤꯅꯣ, ꯍꯛꯆꯥꯡ ꯐꯠꯇ꯭ꯔꯤꯁꯤꯅ ꯀꯩꯒꯤꯅꯣ, ꯅꯣꯂꯦꯖ ꯍꯦꯟꯒꯠꯇ꯭ꯔꯤꯁꯤꯅ ꯀꯩꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯕ꯭ꯂꯦꯝ ꯇꯧꯅꯕ ꯍꯣꯠꯅꯩ꯫ ꯉꯁꯤꯒꯤ ꯑꯩꯅ ꯄꯟꯖꯈ꯭ꯔꯤꯕ ꯍꯦꯕꯤꯠ 8ꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯕꯤꯕ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ, ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯃꯔꯤ ꯃꯇꯥꯁꯤꯡꯗꯁꯨ ꯐꯍꯟꯅꯤꯡꯕ ꯇꯥꯔꯒꯗꯤ ꯃꯁꯦ ꯁꯤꯌꯔ ꯇꯧꯕꯤꯌꯨ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ꯫